Ibudau Thangjing Chingsangda Kuki gi anauba khul amuk sajilakre. Manipur lengaki mari lainaba department singna yengchinba watpadagi hanadagi isu oiduna lagliba masak khangdaba singna maruoina narona changchilakpa Kuki jo phurup singna masak khangdaba sarkarna recognize tawdaba khulsing sengat sagatpagi thabaksing Imphal Valley ga tainaba mafamsingda saba leptri haina report amana phongdorakli. Chahi ani farakadoraba Manipur gi rang asigi manungda Churchanpur amasung Bishnupur district lonaba Ibudau Thangjing Chingsang haina khangnaba mafam asida Kuki jo phurup singna nauna khunda sinduna Khochijang kauba khul ama yamna chauna khunda silamba thengnari haina report asina makadari. Google Map ki mateng lawduna satellite imagery tawba matamda hairiba Khochijang kauba khul asi chahi asida thengnarakpani hairiba khul asi 2012 dadi leiba thengnakidi hairi. Nauna Kuki jo community singna Khochijang haina ming thonjinduna khundariba mafam asi Churchanpur district ki Henglep subdivision gi manung channa yumnak 15 rom khunda silamba thengnari hairiba khul asi meitei singna khundariba Bishnupur district ki Paojakhul ikhaiga yamna naknana leiba mafamdani aduga khul asigi awang thangba sarukta apikpa pat battalion din haina khangnaba mafamdani haina report asina phongdoragli. Paojakhul ikhaigi khunjasingna phongdorakpagi matung ina Manipur gi irang asi leitringai mamangda hairiba battalion din pat asida chatuna mahai marong amadi ngana chingba faba chelami matam adu chahi anirongi mamangdani matam aduda mafam asida mi amata khundaramde adubu haujiti mafam adu Khochijang khul maming thonjinduna nauna Kuki jo phurup chingna mari leinaba authority gi ayaba yaudana khunda silamba thengnarakibani hairi. Masina maram oiraga mai haurol-dagi khundaraglaba Paojakhul ikhai khunjasingda yamna chauna nungnangba pohale haina phongdorakli. Kuki taba mafamsingda kaukiba matang kaktaba total shutdown gi khongjang chathari. Union Home Minister Amit Shah gi yathang free movement ki mayokta Kuki singna Kangpopi district lambi thatpadagi security force ka muknabada khongjang loi ama laikhidaba amadi kaya amana sokhibagi mayokta Kuki taba mafamsingda kaukiba matang kaktaba total shutdown gi khongjang chathari. National Highway singbu thingduna chathok chachin yahandri khongjang asigi manung chana National Highway 37 Imphal Diri lambi gi Kotland area da Kuki nupi amadi nupa singna ayu anganbadagi thoraktuna lambi thingli masina maram oiraga jiribam tamna chatkigadaba pochai puba truck sing kaithel manbida panduna leiri aduga jiribamdagi Imphal tamna tholakpa pochai thanna yauraba truck kayabu none da panduna leiri. National Highway to Imphal Dimapur lambi gi Kangpopi district su total shutdown saugatpa singna lambi thingduna chathok chachin yahandri Highway animak asida lanai miyoi passenger gari fauba chathok chachin yahandaba asina miyamda khoirang khoisaunaba pokhale hairi. Lambi thingbagi khongjang chathariba singbu security force singna takthokbagi pau hojik faubagi leitri masina maram oiraga state asida chalairiba president rule asi Kuki singna thawoidana tauningba taurabra haibagi wahang lagle. KSO Delhi ki president Delhi police na kaokhatkhre. Kuki student organization KSO Delhi and the NCR ki president Paojakhul Guite wahang pahong taunaba ngasi Kartabhaya pa New Delhi police station na kaokhatkhre hairi. Press na phangba pau amagi matungina Delhi police na Paojakhul Guite Kartabhaya pa New Delhi police na station. Press na phangba pau amagi matungina Delhi police na Paojakhul Guite Kartabhaya pa New Delhi police station na ngasi ayu pung 10 taba matamda langnaba mahak masada aiba cherol ama thaduna khangan ki hairi. Delhi police ki maikaidagi Paojakhul Guite na thakiba aiba cherol aduda BNS 2023 ki section 223A gi makhada thasigi mapanda Kartabhaya pa New Delhi police station na register taukiba FIR number 0017/2025 ki investigation nga mari leinana Paojakhul Guite police station asida kaokhatpani maram aduna Paojakhul Guite masang asi ayu pung 10 tabada police station asida lakadabani haina palli loinana tungda lokaiba thabak tawdanaba akanba wafam yauba directive tara illaga chatkadabani haina su khangali hairi. Kariguma mari leinaba authority na hairiba sing asi indaba tarabadi logi matungina mahak phaba punba fauba yai haina sirol aduda khangali hairi. Kwakaithel 360 da gap de lokhatsage Arambai Tengol unit 30 GURT line and kabigi mushroom production gi unit mai tharamba misak takpa ngamba amasong Kongol piba ngamba mida lupa lakh ama mana pigani hairi. Kanglaipak apunba kholau da gap de lokhatsage lambi thingba thoklakpa Kuki nupi ama accident thokre hairi.
Kukisingna territorial integrity-da singnadana India-gi constitution makada nathau 80. Manipurgi matam sangna Kanglukki irangna maram oiraga lamdam asida miyamna awaba nanglibasi yenglaga Union Home Minister Amit Shahna state asida mahusagi punsida hanjilhanaba paikhalakliba thabak thauram kaya asigi yenglaga Arambai Tengolgi Public Relation Officer General Headquarter Robin Mangang Khwairakpamna khudek piduna thadorba sirol amagi matungina Kanglukki irang asigi asauba akaiba piriba Kuki narco terrorist amadi law kaina state asida laisiliba illegal immigrants singna Manipurgi apunbagi sakdam territorial integrity da ayat apan piganu. ATG PRO gi serol asina makatana hairibadi Union Home Ministry gi paudang matungina Kanglukki irangna amangata thoan kiba Hindu laisang amasung meitei gi laifamsing senganaba amadi tangdu leitaba hanjilaknaba center lengang na laukalagliba khongtang asi sagatli. Masi Manipurgi Hindu amasung meitei lining chatpasingi yamna maruoiba ngaktani. Kuki narco terrorist amadi illegal immigrants singna state asigi nomagi oiba punsida yekhai thungaiduna lagli. Nakoina India-gi constitution ikai khumnaduna center lengakna state asida mahusagi punsida hanjilhanaba laukhatlagliba khongtangsingda apanba pibiganu state asigi territorial integrity da singnaganu masi yamna maruoiba wafamni. Lamdam asigi apunbagi saktamda Kuki narco terrorist amadi illegal immigrants singna thugainaba honaraklabadi Arambai Tengolna yengduna leiroi masida mathau tarabadi action lakpa yai. Masi state asigi lam amadi miyam ngakpa haibasi Arambai Tengolgi mathauni aikoi Arambai Tengolna India-gi constitution bu ikai khumnai center lengangna state asida ingtapa sakwa thaurang puraknaba honariba asida support tawi maram aduna India-gi citizen ama oina Indian constitution gi makada center lengakpu thajabaga loinana aikoi puna amatoina unity laina Kuki narco terrorist puna thengnaminase Manipurda amu ingtapa saukhatpa Manipur oirasanu hairi. Culture gi laboratory ama Manipuri Governor Ajay Kumar Bhalana maikum hangdokre. Manipur University da nauna saba ngara haina khangnaba masir nga makal asigi hatchery amadi fresh water ecology and sustainable aquaculture gi laboratory ama Manipur gi Governor Ajay Kumar Bhalana maikum hangdokre. State asigi top topa resourcing asi siznaduna semilon phaba lamdam ama purangnaba honaminasi haina Governor Ajay Kumar Bhalana miyamda paujelaki. Manipur University amadi ICAR Central Institutes of College Water Fisheries Resource Bimtalga puna khusamnaduna pangthokiba thauram aduda athoiba mitunglen oikiba governorna India-gi awang nongpo state-singda fisheries ki sector mai pangna chatharabasu pothoksing asina konadabana mapalamdagi yamlaba ngasing pusilagli. Ngara hairiba nga makal leibak asigi atai state kharada mangsilakpana Manipur University da nga makal asigi hatchery hangdokpa asimak matang chabani. Kabo Valley bu Manipurda amu handok hanaba MP Sana Zawbana Parliament ta taksinkhre. Kabo Valley bu Myanmar na Manipurda amu handorangnaba thabaksing laukhatlu natraga panduna lairiba compensation gi senpan Myanmar na state natraga union government ta pihalu haina Manipur gi ningthau Rajya Sabha gi MP Sana Zawbala sembana Parliament ta taksinkhre. Ngasi phangkiba 0 hour gi matamda MP ningthau Sana Zawbana Kabo Valley gi wafam asi puthokladuna hai kumda 1958 gi March 3da India gi Prime Minister oiramba Pandit Jawaharlal Nehru matamdugi mahakafam manaba Myanmar gi Prime Minister unaduna loinana Myanmar gi Prime Minister aduga loinana Manipurda mifam ama pangthoklaba matungda Kabo Valley bu Myanmar da khudol oina pithoki matam amada Baigya haina khangnaramba Myanmar da pithokiba sarkar matam amada banda haina khangnaramba Myanmar da pithokiba sarkar kilometer 22,210 rompak chawba valley asi aduki matik pothok leiba amadi leihau phaba mafam amani. Puwarigi zawraba asoiba asina maram oiduna Manipur miyamna Nehru amade mahaki party Congress bu kaidawnungda ngakpiroi haiba wafam thambaga loinana Myanmar na Kabo Valley bu Manipurda amu handorangnaba oithokpa yaba thabaksing yengsilu natraga panduna lairiba compensation gi senpam state natraga union government da makhatana thihalu haina MP Sana Zawbana House ki khuthangda India government ki punin chingchingki